সবাইকে আদাব এবং নমস্কার। আমি আমার ক্লাস শুরু করার আগে প্রথমেই শ্রদ্ধাভরে স্মরণ করি 1971 সালে 14ই ডিসেম্বরে যারা শহীদ হয়েছিলেন। 14ই ডিসেম্বর হচ্ছে আমাদের জন্য অত্যন্ত গুরুত্বপূর্ণ একটি দিন। এই দিনে বুদ্ধিজীবীদেরকে হত্যা করা হয়েছিল। 1971 সালে 14ই ডিসেম্বরে যারা শহীদ হয়েছিলেন, যারা দেশের জন্য প্রাণ উৎসর্গ করেছিলেন, সেই সব শহীদ বুদ্ধিজীবীদের প্রতি শ্রদ্ধা জ্ঞাপন করে শুরু করছি আজকের এই অনলাइन क्लास। मैं अबु खुरमजरी ngasi Manipuri mapi mayek online class ki kuntare subatangkak asida mayamda aina khudol jagani lonchum mayek kuntaruk subatangkak ta takhibagi matung inna ngasi aina lonchum mayek ka इंग्रजी अल्फाबेट का चानबा asini aina ngasi takchadoriba board ta ija ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯅꯩ ꯂꯣꯟꯁꯨꯝ ꯃꯌꯦꯛ꯫ ꯑꯁꯤꯒꯤ ꯂꯣꯟꯁꯨꯝ ꯃꯌꯦꯛ ꯅꯤꯄꯥꯟ ꯑꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯤꯅ ꯀꯣꯛ ꯂꯣꯟꯁꯨꯝ, ꯑꯗꯨꯒꯒꯤꯗꯤ ꯀꯣꯛ ꯂꯧꯔꯒ ꯀꯣꯛ ꯂꯣꯟꯁꯨꯝ, ꯂꯥꯏ ꯂꯣꯟꯁꯨꯝ, ꯂꯥꯏ ꯂꯣꯟꯁꯨꯝ, ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯣꯛ ꯂꯣꯟꯁꯨꯝ ꯂꯩꯔꯦ, ꯂꯥꯏ ꯂꯣꯟꯁꯨꯝ ꯂꯩꯔꯦ, ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯣꯛ ꯂꯥꯏ, ꯀꯣꯛ ꯁꯝ ꯂꯥꯏ, ꯃꯤꯠ, ꯍꯧꯖꯤꯛ ꯃꯤꯠ ꯂꯣꯟꯁꯨꯝ ꯂꯥꯛꯑꯦ, ꯃꯤꯠ ꯂꯣꯟꯁꯨꯝ, ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯄꯥ ꯂꯣꯟꯁꯨꯝ, ꯄꯥ ꯂꯣꯟꯁꯨꯝ, ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯥꯒꯤ ꯂꯣꯟꯁꯨꯝ, 나게 넘쳐 나 리마카데기 딜런초 딜런초 아두기 마카다 ngầu lonchum, ngầu di lonchum di makada I lonchum. Asigi nipan asini hajik aikoina asing ngầu lonchum ni adugai asigi nipan asini aina hajik mayamda ina jinghandoi bashi. Kok lonchum, lai lonchum, mid lonchum, pa lonchum, na lonchum, til lonchum, ngầu lonchum, amasung I lonchum. ꯑꯁꯤꯒꯤꯁꯤꯒ ꯆꯥꯟꯅꯕ ꯏꯪꯒ꯭ꯔꯥꯖꯤ ꯑꯜꯐꯥꯕꯦꯠꯇꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯅ ꯃꯌꯥꯝꯗ ꯑꯩꯅ ꯌꯦꯡꯍꯟꯗꯧꯔꯤꯕꯁꯤ꯫ ꯃꯌꯥꯝ ꯂꯣꯟꯁꯨꯝꯁꯤꯡꯁꯤ ꯌꯦꯡꯕꯤꯍꯧꯔꯣ꯫ ꯑꯩ ꯑꯁꯤꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯂꯧꯖꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯃꯨꯛ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯅ 이제는 딱져보니 하지 한번 뭐시 못했잖아가 한번 뭐 꼭다기나 런춤도 하이나 쩌저게 짠나 바이두나 이 같은 빅나 다우나 이라게 꼭 아시게 꼭이 런춤지 꼭 런춤
ꯑꯁꯤꯒꯤꯁꯤꯒ ꯑꯩꯈꯣꯏ ꯁꯤ ꯑꯣꯏꯅꯤ ꯀꯦꯁꯨ ꯑꯣꯏꯅꯤ ꯑꯗꯩꯗꯤ ꯀ꯭ꯌꯨꯁꯨ ꯑꯣꯏꯅꯤ ꯑꯁꯤꯒꯤ ꯑꯦꯜꯐꯥꯕꯦꯠ ꯁꯤ ꯀꯦꯄꯤꯇꯦꯜꯁ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁ꯭ꯃꯣꯜꯁ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯃꯣꯜ ꯂꯦꯇꯔꯁ ꯑꯣꯏꯕꯁꯨ ꯌꯥꯏ ꯀꯦꯄꯤꯇꯦꯜ ꯂꯦꯇꯔ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯀꯤꯕꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯒꯤꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯂꯥꯛꯏꯕ ꯍꯥꯏꯕꯗꯨ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯁꯤ ꯁꯤꯖꯤꯟꯅ ꯇꯥꯏ ꯑꯁꯤꯒꯤꯁꯤꯒ ꯁꯤꯁꯤ ꯑꯩꯅ ꯏꯖꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯤꯁꯤ ꯃꯊꯧ ꯇꯥꯔꯛꯄ ꯌꯥꯎꯏ ꯑꯗꯨꯗꯒꯤꯗꯤ ꯀꯨꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯤꯁꯤ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯔꯛꯏ ꯑꯗꯩꯗꯤ ꯀꯦꯁꯨ ꯀꯦꯗꯤ ꯃꯊꯧ ꯇꯥꯔꯛꯏ ꯀ꯭ꯌꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯔꯦꯖꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯀꯤꯗ ꯂꯣꯟꯁꯨꯝ ꯃꯌꯦꯛꯇꯁꯨ ꯃꯄꯤ ꯃꯌꯦꯛꯇꯁꯨ ꯂꯩꯇꯕꯅ ꯀ꯭ꯌꯨꯁꯤꯁꯤ ꯀꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯀꯣꯛ ꯀꯣꯛꯀꯤ ꯃꯈꯥꯗ ꯂꯥꯏ ꯂꯥꯏ ꯑꯁꯤꯒꯤ ꯂꯥꯏ ꯂꯣꯟꯁꯨꯝꯁꯤꯅ ꯑꯁꯤꯒꯤ ꯂꯥꯏ ꯂꯣꯟꯁꯨꯝꯁꯤꯅ ꯑꯦꯜ ꯁꯤꯒꯤ ꯑꯦꯜꯁꯦ ꯁꯤꯅ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯥꯏ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯥꯏꯒꯤ ꯃꯈꯥꯗ ꯄꯥ ꯑꯁꯤꯒꯤ ꯄꯥꯁꯤꯅ ꯑꯃꯨꯛ ꯑꯁꯤꯒꯤꯁꯤ ꯄꯥꯁꯤꯅ ꯄꯤ ꯁꯤꯅ ꯄꯤꯁꯤꯅ ꯑꯁꯤꯒ ꯀꯣꯛ ꯂꯣꯟꯁꯨꯝ ꯂꯥꯏ ꯂꯣꯟꯁꯨꯝ ꯄꯥ ꯂꯣꯟꯁꯨꯝ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏ ꯄꯥ ꯃꯈꯥꯗ ꯃꯤꯠ ꯂꯣꯟꯁꯨꯝ ꯑꯁꯤꯒꯤ ꯃꯤꯠ ꯂꯣꯟꯁꯨꯝ ꯑꯁꯤꯅ ꯑꯁꯤꯒꯤ ꯃꯤꯠ ꯂꯣꯟꯁꯨꯝ ꯑꯁꯤꯅ ꯑꯣꯏꯗꯣꯏꯁꯤꯅ ꯑꯁꯤꯒꯤ ꯃꯣꯜꯁꯤꯅ ꯃꯤꯠꯁꯤꯅ ꯑꯦꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯥ ꯂꯣꯟꯁꯨꯝ ꯑꯁꯤꯒꯤ ꯅꯥ ꯂꯣꯟꯁꯨꯝꯁꯤꯅ ꯑꯩꯈꯣꯏꯅ ꯑꯣꯏꯗꯣꯔꯤꯕ ꯑꯁꯤ ꯅꯥꯅꯤꯅ ꯑꯦꯟ ꯅꯥ ꯀꯣꯛ ꯂꯥꯏ ꯄꯥ ꯃꯤꯠ ꯅꯥ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯥꯒꯤ ꯃꯈꯥꯗ ꯇꯤꯜ ꯂꯣꯟꯁꯨꯝ ꯑꯁꯤꯒꯤ ꯇꯤꯜꯁꯤꯅ ꯁꯤꯒ ꯑꯣꯏꯅ ꯑꯁꯤꯒꯤ ꯇꯤꯜ ꯂꯣꯟꯁꯨꯝꯁꯤꯅ ꯑꯁꯤꯒ ꯇꯤ ꯑꯁꯤ ꯑꯣꯏꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯤꯜꯒꯤ ꯃꯈꯥꯗ ꯉꯧ ꯑꯁꯤꯒꯤ ꯉꯧ ꯑꯁꯤꯅ ꯑꯁꯣꯝꯗ ꯉꯣ ꯂꯣꯟꯁꯨꯝ ꯑꯁꯤꯒꯤꯁꯤꯅ ꯑꯁꯣꯝꯗ ꯑꯣꯏꯗꯣꯏꯁꯤꯅ ꯉꯧ ꯑꯣꯏꯔꯗꯤ NG ꯑꯣꯏꯔꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯁꯤꯒ ꯍꯧꯖꯤꯛ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯑꯩꯅ ꯏꯖꯗꯣꯔꯤꯕ ꯑꯁꯤ ꯀꯣꯛ ꯂꯩꯔꯦ ꯂꯥꯏ ꯂꯩꯔꯦ ꯄꯥ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯃꯤꯠ ꯂꯩꯔꯦ ꯅꯥ ꯂꯩꯔꯦ ꯇꯤꯜ ꯂꯩꯔꯦ ꯑꯗꯩꯗꯤ ꯉꯧ ꯂꯩꯔꯦꯕ ꯏꯖꯔꯛꯀꯦ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯁꯤꯒꯤ ꯂꯣꯟꯁꯨꯝ ꯑꯁꯤꯒꯤ ꯂꯣꯟꯁꯨꯝ ꯑꯁꯤꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯤꯒꯤꯁꯤ ꯏꯅꯦꯕ ꯑꯁꯤꯒꯤ ꯏꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯏꯅꯤ ꯑꯥꯏꯅ ꯏꯁꯦ ꯑꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯁꯤꯒ ꯑꯩꯅ ꯏꯖꯔꯤꯕ ꯂꯣꯟꯁꯨꯝ ꯃꯌꯦꯛꯁꯤ ꯑꯃꯨꯛ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯀꯣꯛ ꯂꯣꯟꯁꯨꯝꯅ ꯁꯤ ꯀꯦ ꯀ꯭ꯌꯨ ꯑꯣꯏꯔꯅꯤ ꯂꯥꯏ ꯂꯣꯟꯁꯨꯝꯅ ꯑꯦꯜ ꯑꯣꯏꯔꯅꯤ ꯄꯥ ꯂꯣꯟꯁꯨꯝꯅ ꯄꯤ ꯑꯣꯏꯔꯦ ꯑꯗꯨꯒꯒꯤꯗꯤ ꯃꯤꯠ ꯂꯣꯟꯁꯨꯝꯅ ꯑꯦꯝ ꯑꯣꯏꯔꯦ ꯑꯗꯩꯗꯤ ꯅꯥ ꯂꯣꯟꯁꯨꯝꯅ ꯑꯦꯟ ꯑꯣꯏꯔꯦ ꯇꯤꯜ ꯂꯣꯟꯁꯨꯝꯅ ꯇꯤ ꯑꯣꯏꯔꯦ ꯑꯗ ꯉꯧ ꯂꯣꯟꯁꯨꯝꯅ NG ꯑꯣꯏꯔꯦ ꯂꯣꯟꯁꯨꯝꯅ I ꯑꯣꯏꯔꯦ ꯑꯁꯤꯒꯤꯁꯤꯅꯤ ꯃꯥꯅꯦ ꯂꯣꯟꯁꯨꯝꯒ ꯑꯗꯨꯒꯒꯤꯗꯤ ꯏꯪꯔꯦꯖꯤ ꯕꯣꯔꯅꯃꯥꯂꯥꯒ ꯈꯣꯟꯊꯣꯛꯁꯦ ꯆꯥꯟꯅꯕ ꯑꯁꯦ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯕ ꯑꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯁꯤ ꯌꯦꯡꯕꯒꯤ ꯃꯈꯥꯗ ꯏꯪꯔꯦꯖꯤ ꯕꯣꯔꯅꯃꯥꯂꯥ ꯁꯤ ꯉꯁꯤꯒꯤ ꯀ꯭ꯂꯥꯁ ꯑꯁꯤꯅ ꯑꯩ ꯂꯣꯏꯁꯤꯟꯖꯔꯅꯤ ꯍꯥꯏꯕꯗꯤ ꯅꯍꯥꯟꯗꯒꯤ ꯇꯥꯛꯂꯛꯄ ꯏꯪꯔꯦꯖꯤ ꯕꯣꯔꯅꯃꯥꯂꯥꯒ ꯃꯅꯤꯄꯨꯔꯤ ꯑꯦꯜꯐꯥꯕꯦꯠꯀ ꯃꯅꯤꯄꯨꯔꯤ ꯕꯣꯔꯅꯃꯥꯂꯥ ꯃꯅꯤꯄꯨꯔꯤ ꯃꯄꯤ ꯃꯌꯦꯛꯀ ꯆꯥꯟꯅꯕ ꯑꯗꯨ ꯑꯩꯒꯤ ꯉꯁꯤꯒꯤ ꯀ꯭ꯂꯥꯁ ꯑꯁꯤꯅ ꯑꯔꯣꯏꯕ ꯀ꯭ꯂꯥꯁꯅꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯅ ꯀ꯭ꯂꯥꯁ ꯇꯥꯛꯊꯖꯔꯛꯇꯣꯔꯤꯕ ꯑꯁꯤꯅ
ꯑꯇꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯔꯅꯤ ꯃꯅꯨꯡꯗ ꯂꯧꯖꯗꯣꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯣꯠꯅ ꯁꯤꯟ ꯂꯥꯟꯗꯨꯅ ꯄꯥꯃꯜꯒꯣꯟ ꯁꯥꯈꯥꯅ ꯂꯧꯖꯗꯣꯔꯤꯕ ꯃꯄꯤ ꯃꯌꯦꯛ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯄꯔꯤꯈꯥ ꯑꯗꯨꯒ ꯃꯅꯨꯡ ꯆꯜꯂꯕ ꯁꯦꯂꯦꯕꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯀ꯭ꯂꯥꯁ ꯇꯥꯛꯆꯔꯛꯀꯅꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯉꯁꯤꯒꯤꯗꯤ ꯑꯁꯤ ꯍꯥꯏꯖꯔꯒ ꯃꯄꯤ ꯃꯌꯦꯛ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯀꯤ 19 ꯁꯨꯕ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯖꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯤ